ꯑꯩ ꯉꯟꯇꯥꯒꯤ ꯍꯧꯖꯤꯛ ꯇꯟ ꯍꯧꯒꯦ ꯇꯧꯔꯤ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯑꯩꯒꯤꯅ ꯆꯦꯡꯗꯟ ꯍꯧꯔꯅꯤ ꯏꯆꯥꯅꯨꯄꯥꯒꯤꯅ ꯑꯇꯥꯒꯤ ꯇꯟ ꯍꯧꯔꯅꯤ ꯃꯥ ꯆꯦꯡꯗꯟ ꯆꯥꯎ ꯌꯥꯗꯦꯕ ꯏꯃꯥ ꯏꯆꯥꯇ ꯂꯩꯔꯁꯨ ꯑꯃꯅ ꯋꯥꯄꯦꯠꯂꯤ ꯑꯃꯅ ꯃꯥꯅ ꯃꯥꯏ ꯑꯍꯨꯝ ꯍꯧꯕꯤꯔꯅꯤ ꯑꯗꯣ ꯇꯩ ꯊꯥꯡꯒꯠꯂꯦ ꯁꯥꯔꯦ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝꯗꯨꯗꯤ ꯃꯉꯥꯅꯤ ꯆꯥꯛ ꯆꯥꯕ ꯆꯠꯈꯤꯗꯣꯔꯦ ꯕꯣꯔꯕꯤꯟ ꯀꯥꯏꯗ ꯕꯣꯔꯕꯤꯟꯗ ꯃꯉꯥꯅꯤ ꯆꯥꯛ ꯆꯥꯕ ꯆꯠꯂꯤ ꯍꯧꯖꯤꯛ ꯃꯉꯥꯅꯤ ꯆꯥꯛ ꯆꯥꯕ ꯅꯠꯇ꯭ꯔꯣ ꯋꯥꯠꯂꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯤꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯝ ꯋꯥ ꯑꯃꯅꯤ ꯉꯥꯡꯉꯕ ꯑꯩ ꯌꯥꯔꯣꯏ ꯇꯜꯂꯤ ꯑꯁꯤꯒꯅ ꯕꯥꯔꯣꯒꯤ ꯑꯥꯂꯨ ꯉꯧꯔꯦ ꯃꯌꯥꯝꯗꯣ ꯀꯣꯕꯤ ꯆꯝꯊꯣꯡ ꯑꯃ ꯇꯧꯔꯦ ꯑꯃꯦꯠꯄꯤ ꯑꯃ ꯃꯦꯠꯂꯦ ꯁꯨꯃꯥꯏꯅ ꯆꯥꯔꯅꯤ ꯉꯁꯤꯒꯤ ꯇꯨꯏꯁꯟ ꯊꯤꯜꯂꯨꯗꯅ ꯍꯜꯂꯦ ꯑꯗꯣ ꯕꯣꯔꯣꯏ ꯍꯦꯛꯀꯦ ꯂꯥꯛꯏ ꯕꯣꯔꯣꯏ ꯍꯦꯛꯅꯔꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯂꯩꯕꯥꯛꯁꯨ ꯍꯩꯊꯔꯦ ꯑꯩ ꯆꯪꯉꯒꯦ ꯕꯣꯔꯣꯏ ꯃꯨꯜꯂꯦ ꯕꯣꯔꯣꯏ ꯆꯥꯈꯤꯒꯦ ꯑꯦ ꯕꯣꯔꯣꯏ ꯈꯨꯟꯕꯕꯨ ꯀꯔꯤ ꯏꯀꯥꯏꯒꯦꯅꯦ ꯃꯤ ꯗꯨꯅꯤꯌꯥꯅ ꯆꯥꯟꯅꯗ꯭ꯔꯣ ꯕꯣꯔꯣꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯏꯆꯦꯃꯟ ꯌꯦꯡꯉꯣ ꯐꯤꯒꯥꯎ ꯕꯤꯛ ꯊꯟꯈꯔꯦ ꯃꯥ ꯏꯀꯥꯏ ꯍꯥꯏ ꯚꯤꯗꯤꯑꯣ ꯂꯧꯅꯨ ꯍꯥꯏ ꯀꯥꯏ ꯌꯦꯡꯒꯦ ꯑꯗꯨ ꯑꯣꯏ ꯃꯥ ꯐꯖꯩꯅꯦ ꯌꯦꯡꯒꯦꯅꯦ ꯃꯨꯜꯂꯦ ꯑꯦꯕ ꯃꯨꯜꯂꯦꯅꯦ ꯏꯟꯗꯣꯆꯥ ꯅꯨꯡ ꯂꯪꯉꯤ ꯃꯀꯣꯛꯀ ꯀꯥꯏ ꯑꯣꯏ ꯃꯥ ꯇꯥꯔꯦ 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 ꯕꯥ 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 ꯃꯀꯣꯛꯇ ꯇꯥꯔꯛꯀꯅꯤꯅꯦ ꯁꯤꯅ ꯕꯖꯟ ꯃꯇꯨꯅꯤ ꯕꯣꯔꯣꯏ ꯏꯟꯗꯣꯆꯥ ꯄꯥꯝꯕꯤ ꯒꯥꯎꯅ ꯅꯤꯛꯂꯧ ꯄꯥꯝꯕꯤꯗꯩ siga matare itu ai jangan sengang deh bo jam ko oi sura cha siro sura ga itu cha kanya paro na do mama oi dei wa kai lango asang mata đây asang mata đây nè to phải chuẩn bị đó cái giá khai cái cháu năng cái thi nè thi ấy đi phải cho đi chứ mình cái đó riêng chứ mà tao phải cho riêng là lâu năng cái đó mai phải cho nó thật lẹ du riêng mai phải cho bạn nó tiền asang asang ngang cái này rồi muốn lẹ mai thì asang bảy em bố ai nào muốn mày asang mày thật lẹ nè không được mai giờ muốn ấy chứ mà ngắt rồi cũng đang khôn là chú mấy chú ní đã giống này chứ riêng của hai nè rồi bây giờ là thùng sẽ cái này một hộp hào bên một nó sẽ xả đôi nhiều sẽ đi sang mày mua cái rồi đấy không đồ cái gì giờ đây mày ăn bò rồi siêu phải cho nó đi muốn đi qua đi mà tầm thùng một cái này một ini mau chare ya lo năm mươi ổn kalau ni mau apa sih hau tu lah wow mah đi hao ấy kalau ni mau apa sih apa kan boroi cha bata hanna basu jau na de ising tau jo
ꯄꯦꯔꯨꯛ ꯃꯜꯂꯨꯒꯦ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯁꯨ ꯀꯪꯊꯔꯦ ꯁꯥ ꯀꯣꯝꯂꯦ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯄꯦꯔꯨꯛ ꯃꯜꯂꯨꯔꯅꯤ ꯈꯔ ꯖꯦꯡꯒꯦ ꯄꯦꯔꯨꯛ ꯐꯪꯉꯛꯄ꯭ꯔꯥ ꯍꯥꯏꯅ ꯄꯦꯔꯨꯛ ꯆꯥꯅꯤꯡꯉꯤ ꯀꯨꯏꯔꯦ ꯄꯦꯔꯨꯛ ꯆꯥꯗꯕ ꯃꯦꯠꯄ ꯆꯥꯕꯗꯣ ꯃꯦꯠꯂꯒ ꯆꯥꯕꯗꯣ ꯍꯥꯎꯕꯅꯤ ꯁꯤꯒꯩ ꯆꯠꯇꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯍꯤꯡꯒꯣꯜ ꯕꯦꯔꯥ ꯈꯥꯔꯤꯁꯦ ꯕꯦꯔꯥ ꯃꯄꯥꯟ ꯑꯗꯨꯝ ꯆꯣꯡꯕꯅꯦꯕ ꯑꯗꯣ ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯑꯃꯨꯛ ꯂꯣꯏ ꯀꯪꯊꯔꯦ ꯑꯩꯈꯣꯏ ꯘꯥꯠꯀꯁꯦ ꯕꯤꯀꯥꯔ ꯑꯃꯅꯤ ꯄꯨꯈ꯭ꯔꯤꯁꯤꯁꯨ ꯁꯤꯇꯣꯟꯅꯤ ꯍꯥꯏ ꯕꯣꯀꯨꯜ ꯂꯥꯛꯑ ꯂꯩꯔꯦ ꯕꯣꯀꯨꯜ ꯂꯥꯛꯑꯣ 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 ꯂꯩꯀꯥꯏ ꯀꯣꯏꯁꯤ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯣꯏ ꯆꯦꯜꯂꯧ ꯑꯗꯨ ꯃꯌꯥꯝ ꯄꯦꯔꯨꯛ ꯃꯜꯂꯨꯔꯁꯤ ꯁꯥ ꯀꯣꯝꯂꯦ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯥ ꯀꯣꯝꯂꯦꯛ ꯃꯄꯥꯟꯗꯗꯤ ꯆꯣꯡꯕꯅꯦꯕ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯃꯇꯝꯁꯦ ꯐꯖꯗꯦ ꯃꯜꯂꯦ ꯈꯔ ꯌꯥꯝ ꯐꯪꯉꯛꯇꯦ ꯖꯕ꯭ꯔꯥ ꯉꯥꯛꯇꯅꯤ ꯑꯗꯣ ꯄꯣꯠꯁꯦ ꯅꯧꯔꯤꯑꯕ ꯂꯤꯗ꯭ꯔꯤ ꯐꯖꯗ꯭ꯔꯥ ꯆꯥꯝꯗ꯭ꯔꯤ ꯋꯥꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯣꯏ ꯍꯕ꯭ꯔꯥꯁꯦ ꯃꯟꯊꯣꯛꯑꯒ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯑꯅꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯝꯁꯤꯟꯕꯤꯁꯨ ꯄꯥꯜꯂꯦ ꯑꯗꯨꯝ ꯏꯅꯦꯕꯣꯛꯅ ꯊꯥꯕ ꯁꯤꯗ ꯑꯇꯩꯁꯨ ꯃꯊꯛꯂꯣꯝꯗꯁꯨ ꯄꯥꯜꯂꯦ ꯑꯗꯨꯝ ꯍꯥꯎꯔꯅꯤ ꯌꯦꯡꯉꯨ ꯄꯦꯔꯨꯛꯁꯦ ꯃꯅꯝ ꯅꯝꯃ ꯌꯦꯡꯉꯦ ꯍꯣꯔꯦꯟ ꯑꯂꯨꯒ ꯇꯧꯔ ꯃꯦꯠꯂꯅꯤ ꯍꯥꯎꯔꯅꯤ ꯌꯦꯡꯉꯨ ꯏꯆꯥꯅꯤꯄꯥꯗꯤ ꯄꯥꯝꯗꯦ ꯑꯩ ꯆꯥꯗꯣꯏꯅꯤ ꯃꯔꯥꯗꯤ ꯊꯠꯇ꯭ꯔꯦ ꯃꯔꯥꯁꯦ ꯂꯣꯏ ꯅꯧꯔꯤ ꯃꯌꯥꯝ ꯂꯦꯡꯉꯣꯏꯁꯦ ꯁꯤꯒ ꯍꯣꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯤꯟꯅ ꯈꯥꯖꯤꯜꯂ ꯊꯝꯃꯦꯕ ꯇꯤꯟ ꯆꯥꯝꯃ ꯍꯣꯜꯂꯦ ꯑꯗꯣ ꯑꯇꯩꯁꯨ ꯃꯈꯥ ꯇꯥꯕꯗꯣ ꯑꯗꯨꯝ ꯀꯣꯟꯅ ꯍꯣꯜꯂꯛꯀꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯥꯁꯀꯤꯅꯦꯕ ꯃꯣꯏꯁꯦ ꯑꯗꯣ ꯍꯨꯏ ꯀꯥꯈꯠꯂꯛꯑꯦꯕ ꯍꯨꯏ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯆꯣꯡꯉ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏ ꯍꯨꯏ ꯑꯅꯤꯁꯤꯅ ꯑꯗꯨꯒꯩꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯁꯨ ꯆꯈꯥꯏꯔꯤꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯈꯥꯖꯤꯜꯂꯦ ꯏꯅꯦꯕꯣꯛ ꯑꯩ ꯏꯆꯦꯃꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯈꯥꯕꯁꯤꯅꯗꯤ ꯐꯔꯦꯗꯅ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯑꯉꯥꯡ ꯂꯧꯕ ꯆꯠꯂꯤꯅꯤ ꯇ꯭ꯌꯨꯁꯟꯗꯩ ꯑꯗꯨ ꯃꯤꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯏꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯁꯟꯗꯥ ꯇꯥꯔꯦ ꯃꯌꯥꯝꯗꯣꯏꯗꯤ ꯁ꯭ꯋꯥꯏꯁꯦ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ